Laingakna thingba thambadagi kongba maru laifamlengi chingolda laiba asengba laigi khubamda miyamna kaduna lai khurumba fangkidrabasu permit piba chingkhongda laiba laifamlen asigi laisangdadi irat thongni taunakre koki khulai paibasingna nongmai rong tara rong kaplaktuna miyamda aki akhang piraklabasu masing yamlaba miyamna laktuna maitei singna matam kayagi mamangdagi chathaduna lakpa laigi oiba thauramasida saruk yanakre Security ki akan bachaksin thaurangal oinena chathakiba thauram asigi matangda Impact News ki paudamama ngasi ekhona leijariba mafam ase Imphal East ki marum chana leiba kongba maru laifamlel gi mafam adudani Laifamji hojik sida makhada khubam ama yabani asengba laifamji hom haidana koina marugi jing mathakta lei ado koina halamanjing kaaba ngamdaba jingi damaktani haidana koina makhada masigi halamanjing haibirambai matungina lai phaw amaka phawbadagi makhada ju khubam ama yaba haidana masi khubam yabani asengba laifamji chingthakta aduga hojik oiriba date 19 koi nong panban numita lai fizol hongba hana koi na tisi la hajaram baji aduga date 18 jina lambi sengba loina na date 22 ji koi sajibugi nongmaijing khuding mak koi ramgadabani adubu date 29 ji muk tabudagi sida su yararoi harakudagi koi ji date 5 sida sungsoi soidana koi disina permission pidrabasu koi di lai gi thauji tangai fadana tawdaba yadabani laibakini haidana koi tawjagani haibadu hairam bagaloina tawjabani si pung 8 tagi mapan bhauba permission pidana koina yam kanna honaringai sida ayu pung taruk tadringai pung 5 makhai adaida nomai round ji ki bunker koi nak puda leri sida ki nomai round 10 mu kapakpa sida sigumba pot mayam ama akoi gi maitai gi bunker mayam ama kumdhadana akoi pura santi dan leirabani santi pami haibadu akoi uthrabani adubu hoju phawba moigi bunker da ki jingda leiraga akoi gi sumba thogdo ama yamna lumna lojaba akoi gi thogdo sidaida moina nomai kapsalakpa haibase masidaida akoina sarkar da hajiningi ji santi se karawai da pore ino kamaina pore ibano sigi process se masi totally fail oiba santi ki process ni mayek chumba mapung phaba santi porke hairagadi ground reality khangna thabak tobiu masi kunna makse nakan namada favor tawraga nakan namagi interest manghal laga thabak tawda kedong nunda santi porku ngamai hojik leiriba sarkar sidagi koi lambi soro khra sembana tana lebaki damakta community amagi wanate community punna makki oina karigumba ta expect tawningai leite habase ai miyamda thamjabi riba khubom lelase mamang sahi tai irang tingai matam nasu kaba phangki adu hujik popular government amal la matunda kaba phangdaba his adu lariba popular government da kai nuai taba kai oksai adu mathang lakadoriba sahidadi tang sahidadi koi salairen sinaba ongarugi life lengia kai singdon da leriba psida inisa kurcha kudimongna irupchaduna laina kana kuna mokko amnaba kai laingang su nabiu masining asigi asomlaba kongba maru laifamlen ge maru ba paudam sing akoi laifamlen asi sahi khudingi leptana koi haibdi koi asengba laifamlen phawba kaduna miyamna irat thongni tawba phangammaga su andak sahigi ngam khidabadagi koi miyamna penadaba aduga koi nakanda laiba bunker asidagi koi laifamlen asigi miyam sangba hongnarakpagi timing da sangaktanaba kihanba oina koi nongmai round khara koi blank phara to kanda kihallakpagi adumba thabak sing chathaba asi koi langa ki makai koi tampakta tongan ba tampakta tainabada lemba bunker sing lokthokhraka su singi area da tongan bunker sing huji phawba sidoktana leiri habasi ngasigi sumlaba paudam sing asida su yamna koi mayak sengna uri aduna
ꯍꯥꯏꯔꯤꯕ ꯄꯥꯎꯗꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯆꯪꯉꯛꯑꯀꯥꯟꯗ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯕ ꯌꯥꯅꯕ ꯀꯔꯤ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯛꯄꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯕꯪꯀꯔꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇꯅ ꯀꯔꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯆꯥꯏꯔꯥꯝ ꯑꯃꯁꯨꯡ ꯀꯣꯡꯕ ꯃꯔꯨ